Online Manipur YouTube channel swing bir pamam pum no pum ka na taram luk sari han badam no maru paw map de thamjage salute to our Thawal police miyam gi damakta khan bahai basiga isagi oijaba izzat gi damak khan bahai basiga tawthorak pa thabuk ta kharadi adum khetnai thamoina pen jabade ngarangi rally da commando amana aikhoin hoi ngakpi bagi damakta lakpani phajana chatsiko haikhiba adusu salute tawjari. Thank you so much Thawal police. दुगो मथंगी अपडेट असना चुराचंदपुर DC SP फाव KSO गी मखादा लई इनमेट चुराचंदपुर डिस्ट्रिक्ट DC अमदी SP फाव KSO गी मखादा लई हाइन बिष्णुपुर डिस्ट्रिक्ट की उलौ साई कॉम्प्लेक्स ता हांगबो रिलीफ कैम्प द लैरिबा इनमेट अमना मणिपुरी ह्यूमन राइट्स कमीशन MSRC गी चेयरपर्सन द फंगदोरखरे चेयरपर्सन जस्टिस UB साना लुचिंगबा MSRC गी मिहुत कांगबुना तोंगान तोंगान बे रिलीफ कैम्प अमदी कंगलुब की इरांगना सोखलबा मफम सिंग द सत्तुना यंगसिलखिबगी सरुक अमु ओइना ngasi su ulaugi साई कॉम्प्लेक्स असि द सटखिबा यंगसिन खुंगसत ता फंगदोरखिबनी खुंगसक अदुदा MSRC गी मेंबर कंगजम खोगेंद्रो लॉ ऑफिसर W बसंत कुमार इन्वेस्टिगेशन डिवीजन की हेड IGP वहिंगबम ममता सुसरुक याकी म्यूट कंगबु अदुना रिलीफ कैम्प असिदा लैरिबा चुराचंदपुर दगी तीन कंफाई अमसुंग तोरबुंग बांग्ला दगी लांजेन अदुना लैरिबा इनमेट चामगा मौद्रागा निथोय उनकी खोंगसत अदुदा बिष्णुपुर DC ना फंगदोरकबगी मतुंग इन रिलीफ कैम्प द लैरिबा मियोसिंग गिदमक्ता जॉब कार्ड लिसिंग अनि चामगा हेना सादुना मियाम द MG नरेगा गी मखादा नुमित तरानी हेना थबुक सोन बहुखरे रिलीफ कैम्प अदुदा लैरंबी खुगा तंपाक्तगी कैथलिन कौबी महिरोय अमना महाकी हवरकफम ओइरिबा मफम अदुदा अमुक हंदुना लैनिंगी मसिगिदमक्ता गवर्नमेंट मतिक साबा सिक्योरिटी पेहनिंगे हाइबु वफम थमखी मदुदा UB सागी मैकैदगी सुलेंगाक ताकन बमोंग तक्सिनगनी हाइबु वफम थमलमखी तुंगदा मिहुत कांगबु अदुना बिष्णुपुर दगी अरिबा DC कॉम्प्लेक्स ता हांगलिबा रिलीफ कैम्प द सत्तुना यंगसिनखी मफम अदुदा इमुंग मौद्रागा माथोइगी मियोय कयामरुम लेरमखी महाना फंगदोरकपगी मतुंग इन्ना हौजिक फावबदा मफम असिदा लैरिबा इनमेटसिंग असिगी स्टेटमेंट अमदी रेकॉर्ड अमता पुलिसना लौखिबा लैते अदुम ओइनमु मफम अदुदा लैरंबा पुलिस ऑफिसर अमना फंगदोरकपदगिदी मतुंग इन्नदी 0 FIR लौखलबा मतुंग चुराचंदपुर पुलिस स्टेशन दो ट्रांसफर तौखरे हाइदि तुंगदम मिहुत कांगबु असिना मोइरांग कॉलेज ता हांगिबा रिलीफ कैम्प दा सत्तुना यंगसिनकी मदुदा इनमेटसिंग गी फिरोल अवात अपा लैरंबा थेंगनबदगी मदु अथुबा मतमदा पिनबा DC दा कंगनकी रिलीफ कैम्प असिदा लैरंबा हक्सांगी फिबम तोंगालबा अंगांग अमगी हौजिक फावबा लेंगाकी फंगफम थोकपा खुदोंचाबा अमता फंगद्रि हाइन फंगदोरखी मधुबसु अथुब मतमदा पीननबा डिस्ट्रिक्ट एडमिनिस्ट्रेशन दा खंगनखी तुंगदा चेयरपर्सन लुसिंगबा मिहुत कंगबु असना बिष्णुपुर डिस्ट्रिक्ट हॉस्पिटल दा चंगदुना हॉस्पिटल असिगी फिबम मिंगसिनखी दुगो मथंगी अपडेट असना इपुरोइबगी सरू मसेट अमतो ओइरबसु फंगहनबियो इचानुपिना सुमपा हलकपा ngairi जून 3 तगी ngasi फावदा लंगलां जिन खंगदना लेगलिबा आइगी इपुरोइबा गुरुमयुम बोनी की सरू मसेट अमतो ओइरबसु फंगहनबियो सही अहुम खक्ता ngairiबे इचानुपिना सुमपा हलकपा ngairi हाइनंग असि फावदा मफम खंगद्रिबे मियो इसिगी लोइनबी गुरुमयुम ओंबी रेस्मान मणिपुरी लेंगाक पेंदब फोंदोखरे निंगथौखोंग मयाइ लेके वार्ड नंबर 9 द लेबी रेस्मान हाई आइहाकी इपुरोइबा बोनी सही कुनहुमदोइ लान पांगबा चटकनी हाइदुना त लैखी लान पांगबा चटपा हाइबसी थोरकलिबा इरांगसी मवोंग अमनी खरा तपना चलु अमसुंग करिगिदमक्ता चटनिंगलिबनो हाइना तत्तना आइन हाइजकी इमुंगसिदा लैरिबसु इनेमबोक का इपुरोइबगा आइगा अमसुंग इचानुपी सही अहुम खक्ता ngairiba asiga इखोइ मरी खक्तनी इतै होइदे मणिपुर की मपाना थबुक तौरगा लैरि इपुरोइबना सूरगा चाबा इमुंगनिना महापु लान पांगबा चरनिंगखिदे अदुबु हाइजब पुमनम अरेमबदा ताहनदुना महागना हाइरमखि लान असे इखोइ खक्तगी नते मियामगिनी नुमितु जून की तांग 3 की अयुक पुंग 9 लोम तारमदाइदनी लैकाई ममानबा मैसनाम मलेम गानबगा महाका थोकमिनखिबनी कदाई चत्तोइनो हंगबदा ममानबगिदा चलुगे हाइरमलगा थोकिबनी महाक थोकिबगा इकान कान अदना महाकी ममानबा पुखरमबम अविनाशु गरी मसा तोंगदुना लागलगा इपुरोइबबु हंगलखी मदुदा इपुरोइबदी थोखरे हाइबदगी मार्क्सु प्रप प्रप चटकी आइना करी तौरबगे हाइना हंग येंखी अदुदगिदी मखोय अहुम गरी मसादुदा अविनाशना थौरगा आइगी इपुरोइबना मयाइदा तोंगलगा मलेम गानबना मतुंगदा तोंगलगा चटमिनखबा उखी मखोय अहुमगी खोंगसतुदा आई पाखतकी अदुबु पुकनिंग फाथरगा ममानबा अनिगा चटमिनखिबनी खंदुना लेहौकी नुमितुदसु वर्कशॉपता थबुक सुबा याउनबगी हंगबा चटकनी हाइदुना चटलुरगा अमुक हलखिबनी इपुरोइबा ओइरबसु आइना महापु तातोन हाइना मिंगौने महाकना थोरकपदा अहाकना अहानबदा कदाइदा चत्तोइनो हंगबदा ममानबा मलेम गानबगी मबोककी युमदा मोबाइल फोन की चार्जर लेहौरे लौसिलुगे हाइरमखिबनी अयुकी चाक इंख्रगनी चथोकलसी हाइरुबदना मलेम गानबगा चटमिनरुरगा हलकलगे हाइरमखिबनी अयु पुंग 13 दगिना नुमित युंगबा
ꯌꯨꯡꯂꯛꯄ ꯑꯗꯨꯋꯥꯏꯗ ꯐꯣꯟ ꯇꯧꯈꯤ ꯃꯃꯥꯟꯅꯕ ꯃꯥꯂꯦꯝ ꯉꯥꯟꯕꯗꯁꯨ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯅꯨꯡꯊꯤꯟ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯇꯧꯔꯨꯕꯗ switch off ꯇꯧꯔꯦ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗꯗꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯈꯪꯍꯧꯗꯅ ꯄꯤ ꯇꯥꯔꯛꯄ ꯍꯧꯔꯛꯈꯤ ꯏꯕꯦꯟꯕꯣꯛꯇꯁꯨ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯃꯃꯥꯟꯅꯕ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯐꯣꯟ ꯐꯥꯎꯕ switch off ꯇꯧꯔꯦ ꯍꯥꯏꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯅꯦꯝꯕꯣꯛꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯦꯝꯕꯣꯛꯁꯨ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯣꯏꯗ ꯆꯠꯈꯤ ꯃꯗꯨꯗꯁꯨ ꯆꯠꯃꯤꯟꯅꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯂꯞ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯒꯤꯅ ꯑꯍꯤꯡꯗꯨꯗ ꯃꯤꯠ ꯎꯏꯁꯤꯟꯕ ꯌꯥꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯏꯕꯦꯟꯕꯣꯛꯅ ꯑꯩꯒꯤ ꯒꯊꯤꯔꯣꯁꯤ ꯍꯥꯏꯅ ꯊꯣꯔꯛꯂꯦ ꯃꯃꯥꯟꯅꯕ ꯐꯣꯟ ꯄꯥꯏꯕꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯣꯏꯍꯪ ꯍꯪꯂꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯉꯥꯛꯇ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯏꯄꯨꯔꯣꯏꯕ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯡꯖꯤꯡ ꯃꯅꯤꯡꯗ ꯃꯤ ꯑꯁꯤꯕꯁꯤꯡ ꯇꯥꯗꯨꯅ ꯂꯩꯔꯦ ꯀꯣꯛꯇꯥ ꯃꯅꯤꯡꯗ ꯑꯁꯤꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯈꯤ ꯑꯗꯨꯕꯨ ꯈꯔ ꯍꯛꯆꯤꯟꯅ ꯍꯪꯂꯨꯕꯗꯗꯤ ꯇꯪꯇꯥꯡꯕ ꯑꯃꯠꯇ ꯈꯪꯕ ꯌꯥꯎꯔꯝꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯄꯨꯔꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯨꯕꯗ ꯀꯥꯏꯔꯕ ꯔꯦꯁꯃꯥꯒꯤ ꯊꯃꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯡꯗꯨ ꯈꯥꯡꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯏꯆꯥꯅꯨꯄꯤꯅꯁꯨ ꯃꯄꯥ ꯎꯔꯛꯇ꯭ꯔꯕꯅꯤನ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯇꯣꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯤ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯏꯃꯨꯡꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯃꯍꯨꯠ ꯄꯥꯡꯒꯣꯡꯅ ꯁꯥꯔꯒ ꯄꯣꯠ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯤꯡꯅ ꯍꯜꯂꯛꯄꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯒꯣꯡꯅ ꯁꯥꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯧꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯇꯦꯡꯊꯥ ꯅꯧꯔꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯗꯨꯅ ꯀꯞꯂꯛꯈꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯅ ꯅꯨꯃꯤꯠ 5 ꯁꯨꯔꯛꯄ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯁꯤꯟꯈꯤ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯍꯥꯛ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯐꯥꯎꯕ ꯆꯠꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯔꯤꯄꯣꯔꯠ ꯑꯗꯨꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯟ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇꯗꯤ ꯄꯨꯊꯣꯛꯄꯤꯌꯨ ꯁꯤꯔꯕꯁꯨ ꯁꯤꯔꯦ ꯍꯥꯏꯕꯤꯌꯨ ꯍꯤꯡꯂꯒꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯇꯁꯦꯡꯅ ꯁꯤꯈꯤꯕ ꯑꯣꯏꯔꯒꯅ ꯏꯄꯨꯔꯣꯏꯕꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯄꯁꯤꯡ ꯐꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯏꯇꯩ ꯍꯣꯏꯗ ꯊꯥꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯁꯨ ꯀꯔꯤꯃꯠꯇ ꯊꯦꯡꯅꯗꯦ ꯍꯥꯏꯔꯛꯈꯤ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤꯗ ꯍꯪꯂꯨꯕꯗꯁꯨ ꯈꯪꯗ꯭ꯔꯦ ꯏꯄꯨꯔꯣꯏꯕꯒ ꯑꯩꯍꯥꯛꯀ ꯑꯦꯄ꯭ꯔꯤꯜ 3, 2019ꯗ ꯂꯨꯍꯣꯡꯕꯅꯤ ꯑꯩꯒꯤ ꯏꯄꯥꯝꯁꯨ ꯈꯔ ꯅꯪꯕꯅꯤꯅ ꯀ꯭ꯂꯥꯁ 9 ꯐꯥꯎꯕ ꯇꯝꯂꯒ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯩꯍꯥꯛ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯦꯁꯤꯟꯅ ꯐꯤ ꯁꯥꯕ ꯇꯝꯕ ꯆꯠꯈꯤ ꯃꯦꯁꯤꯟꯅ ꯀꯥꯔꯄꯦꯠ ꯁꯥꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯆꯍꯤ 3 ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2018ꯗ ꯊꯣꯔꯛꯂꯒ 2019ꯗ ꯏꯕꯥꯅꯤ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯆꯍꯤ 3 ꯁꯨꯔꯦ ꯃꯍꯥꯛꯅ ꯁꯨꯔꯒ ꯆꯥꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯦ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯂꯩꯕ ꯏꯄꯥꯝꯗ ꯂꯩꯔꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯁꯨ ꯆꯠꯅ ꯊꯣꯛꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯔꯦꯁꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯧꯅꯥ ꯑꯃꯠꯇ ꯂꯩꯇꯕꯁꯤꯅꯤ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯑꯩꯈꯣই ꯋꯥꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯗꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯂꯩꯉꯥꯛꯅ ꯁꯣꯟꯕ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯄꯥꯋꯔ ꯄꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯤ ꯀꯟꯗꯕ ꯌꯥꯗꯦ ꯈꯜꯂꯒꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯂꯝꯒꯅꯤ ꯂꯩꯉꯥꯛꯅ ꯁꯣꯟꯃꯟꯕꯗꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯁꯤꯔꯤꯕꯅꯤ ꯃꯤꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯃꯨꯛꯇꯪ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ